Ngasi aigi wari sidi thamoi khangna nungsinaba anigi nungsi warini. Asumna amana amabu masak khangna nungsinajarabasu atopa miga luhongkhibagi warini. Movie asi yengbada yamna nokningba amadi ayengba khoida yamna emotional oigadaba saruk kaya amasu yauri. Maram asina loibok yengminase. Ngasi Kuban Explain na pujarakliba movie asigi mamingdi On Your Wedding Day. Movie asi 2019 da release tawkhiba romance drama oiba Korean movie amani. Movie asina IMDb da 10 gi manungda 7 rating phangi. Rotten Tomato dana 92% like phangi. Box office da 21.1 million hena tanba ngamkhre. Movie asida Hwan Seung-hee gi saklonda Park Bo-young, Hwang Woo-yeon gi saklonda Kim Yeon-kwang. Character ni si mamingsi amana Hwan hauri amana Hwang hawi. Maram asina mayamda gyan tanabgidamak nupi asigi mamingse Seung-hee oina hairage. Movie sigi horakpada Hwangna match ama mai paklaga mahaki nungsijabi Seung-hee-bu yam nungsina kiss tawge tawbase akoina uri adubu asengmadadi madu badminton gi racket bat oiduna leramle masi pumnamak mahaki manglan oiduna leramle mahaki asingma mataw asida satrasingna noklaga yengle Hwan college asigi badminton gi oja amani mahakna satrasingda karamna badminton sanagani haina takli asumna satrasingda badminton takpirura matung class loiraga mahaki kada changlaktuna table da tariba invitation card amabu thangkatuna yengli madu Seung-hee gi luhongbagi invitation card ni Hwang sor sang nontokuna mamanga thokiba thokdoksing ningsingni masidagi koina uhalibasi Hwangna school karingai matamdani mabam masida Hwangna school asigi satrasinga funaduna leiri masigidamak ojana mahakpu ufallaga matuna chaina kallaga punishment piri Hwang matam mayamada yamna funaganba satra amani maram asina mahaki mawong matawda irritate oraba oja aduna chaina kanna karigino nangna funaba asyam pamlibase haina ngangli tanja asida anauba transfer torokpa chatra ama school asida join torami chatra adudi Seung-hee ni matang asida chai chaduna lariba Hwang amadi Seung-hee gi ahanba thengnakibani ahanba ubamaktada Hwang Seung-hee bu yamna pamki tanja chana oja adugi ko lakpadagi mapanda wari saba thokringai Hwangna Seung-hee da wari saba haujalai aigi ming Hwang kawi sahi amagi mamangda aisu transfer torokpani karigumba nana mating pamnabadi aingonda hairau hoi haraduna Seung-hee na nangi khangawdo tungda sagaire wahi asi taawada Hwangdi ikairaduna maningda pairaduna tapna class adudagi thokre Seung-hee na school da hek lakpadagi school adugi nupa machasingna Seung-hee gi fajabada ngauraduna class ke koibada lumba yam toina laklami adu mahangnadi masida kaya thawa yauramde asumna matam khara hograba matung nongmadi Seung-hee gi maningda kanaguma kharna sticker khara napsanbire masibu uraga akoibada leiriba satrasingna nokli Hwangna su masi uraduna sticker sing adu lokthoknaba honai tanja chida Seung-hee na mamai leitoroktuna Hwang bu ure makuta pairamiba love ki sticker da ubada sagaiduna dustbin da thade adugu Hwang dare nang aiga loinana quickie chalusira wahi sida Hwangdi wakhanda wahang kaya hangli Seung-hee na mangonda hairakdibase karino haiba maha khangdre maramdi quickie gi ma atradi makhoini gi marakta intimate oinabadani asigumba Seung-hee gi wahai singche taraga mahakti offer ni khaladuna mamaida humanga ka khalakle masigi matung Seung-hee bu school gi awangba wall do lanthoroktuna mapanda puthorakle Seung-hee di spicy rice cake yamna pami maram asina makhoini madu chaba chatlami asumna makhoini koiduna matam lelami numidang oisalaklaba kanda Hwangna Seung-hee na haigi wahai singdo nijingladuna nofe tawna pharmacy dagi protection laiduna lakle mapanda lairamba Seung-hee na kaino nangna leiridubo Hwangna kaisu nateda nangi ahanba quickie se karam kanda tawkhibage haina hanglei Seung-hee na su karisu kandana class 8 karakpada masi taabada Hwangna nokladuna aduknanna mana nokpasi ubada Seung-hee su chingnaraduna Hwangna pharmacy dagi lerakhiba adu karino khaningduna pikhawdagi namduna lokthokduna yenglure maduda protection gi box oiduna lerambaduda sauna Seung-hee na mamaida kupangna tharami tasengmadi quickie gi athrase atopa masulei school dagi class bang tawbasisu quickie haraga khangne Hwangna kupak adugi chaina khangladuna mahakna tawgibadu sengtoknaba honajari adubu Seung-hee di mahakna kapagi sektamda uraga yam nungaina noktuna yengduna lei matangi senda Hwangna mi funaduna leiringai Seung-hee lai Hwang matam supada school da yamna funaganba satrani Hwangna funawbududa matomda class bang tawnaba thaulei waldo chongthoknaba chakri thaduna kabani adubu nanthokthuna tarakpada maningda Hwang leiramadi okpirami asumna makhoini ngasisu class bang tawduna thorakle rice cake chawa chalame asumna leiringai Seung-hee bu yamna pamjaba school asigi satrati mamanaba kharaga loinana mafam asida yaurakle mahakna mafam aduda Seung-hee leiramba matam aduda propose tawnabagi damak Seung-hee gi manakta chingchilei mahakna yauktringai da Hwangna Seung-hee da
ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯔꯤꯂꯦꯁꯟꯗ ꯂꯩ ꯍꯥꯏꯌꯨ ꯑꯁꯤꯒꯨꯝꯕ ꯉꯥꯎꯁꯟꯅꯕꯁꯤꯡꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕ ꯃꯁꯤꯗ ꯁꯤꯌꯣꯡꯍꯤꯅ ꯅꯪꯒꯤ ꯈꯨꯍꯤꯡꯁꯤꯗꯤ ꯌꯥꯝꯅ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯗ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯁꯣꯛꯂꯛꯄ ꯌꯥꯏ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯍ꯭ꯋꯥꯡꯅ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯐꯨꯅꯖꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯤꯛꯁꯨ ꯄ꯭ꯔꯄꯣꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛꯇ ꯌꯧꯁꯜꯂꯛꯂꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯄ꯭ꯔꯄꯣꯁ ꯍꯦꯛ ꯇꯧꯔꯛꯄꯒ ꯁꯤꯌꯣꯡꯍꯤꯅ ꯑꯩꯈꯣꯏꯅꯤ ꯔꯤꯂꯦꯁꯟꯗ ꯂꯩ ꯑꯩꯈꯣꯏꯅꯤ ꯗꯦꯠ ꯇꯧꯔꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏꯗ ꯌꯦꯜꯂꯛꯀꯅꯨ ꯃꯁꯤꯗ ꯇꯤꯛꯅ ꯍ꯭ꯋꯥꯡꯗ ꯌꯦꯡꯗꯨꯅ ꯌꯦꯡꯉꯨ ꯅꯪ ꯁ꯭ꯀꯨꯜꯗ ꯀꯔꯝꯕ ꯐꯤꯕꯝ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯍ꯭ꯋꯥꯡꯗ ꯀꯤꯍꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍ꯭ꯋꯥꯡꯗꯤ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯁꯤꯌꯣꯡꯍꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯇꯤꯛꯇ ꯃꯅꯤꯡꯗꯒꯤ ꯂꯛꯅꯔꯝꯃꯤ ꯑꯗꯣꯝ ꯆꯠꯄꯤꯔꯗ꯭ꯔꯥ ꯃꯊꯪꯒꯤ ꯁꯤꯟꯗ ꯍ꯭ꯋꯥꯡꯒ ꯃꯃꯥꯟꯅꯕ ꯑꯃꯒ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯎꯏ ꯒꯦꯝ ꯑꯗꯨ ꯃꯃꯥꯟꯅꯕꯗꯨꯅ ꯀꯥꯔꯦ ꯍꯥꯏꯅ ꯑꯣꯟꯁꯤꯜꯂꯛꯄꯗ ꯃꯃꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍ꯭ꯋꯥꯡꯅ ꯃꯗꯨ ꯀꯅꯥꯅ ꯐꯨꯔꯛꯂꯤꯕꯅꯣ ꯍꯪꯂꯤ ꯃꯃꯥꯟꯅꯕꯗꯨꯅ ꯃꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯐꯤꯂꯝ ꯑꯗꯨꯗ ꯍꯥꯏꯔꯛꯄ ꯗꯥꯏꯂꯣग ꯑꯃ ꯃꯍꯥꯛꯅ ꯑꯣꯟꯅ ꯇꯩꯅ ꯇꯥꯗꯨꯅ ꯄꯅꯤꯁꯃꯦꯟ ꯏꯟ ꯑꯣꯔꯦꯜ ꯁꯦꯛꯁ ꯍꯥꯏꯔꯨꯕꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯤ ꯃꯁꯤꯗ ꯍ꯭ꯋꯥꯡꯗꯤ ꯃꯃꯥꯟꯅꯕ ꯐꯨꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏ ꯀꯥꯎꯊꯣꯛꯂꯒ ꯃꯃꯥꯟꯅꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯁꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯁ꯭ꯀꯨꯜꯒꯤ ꯂꯟꯆ ꯇꯧꯔꯤꯉꯩ ꯃꯇꯝꯗꯅꯤ ꯍ꯭ꯋꯥꯡ ꯑꯃꯗꯤ ꯁꯤꯌꯣꯡꯍꯤ ꯄꯨꯟꯅ ꯂꯟꯆ ꯇꯧꯃꯤꯟꯅꯔꯤꯉꯩꯗ ꯇꯦꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯅꯤꯡꯗꯒꯤ ꯁꯪꯒꯣꯝꯒꯤ ꯄꯦꯀꯦꯠ ꯀꯌꯥꯅ ꯊꯣꯝꯖꯤꯜꯂꯛꯏ ꯍ꯭ꯋꯥꯡꯗꯤ ꯁꯤꯌꯣꯡꯍꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅ ꯀꯔꯤꯝ ꯍꯥꯏꯗꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯁꯪꯒꯣꯝ ꯀꯧꯇꯥꯗꯨ ꯈꯣꯝꯀꯠꯂꯒ ꯊꯛꯂꯩ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤꯌꯣꯡꯍꯤꯒꯤ ꯃꯃꯥꯏꯗ ꯄꯛꯂꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯑꯩ ꯐꯝꯂꯝꯗ꯭ꯔꯕꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏ ꯄꯥꯟꯗꯣꯏꯅꯤ ꯍꯥꯏꯔꯤ ꯁꯤꯌꯣꯡꯍꯤꯅꯁꯨ ꯅꯣꯛꯂꯒ ꯌꯦꯡꯖꯔꯤ ꯑꯁꯤꯒꯨꯝꯕ ꯍ꯭ꯋꯥꯡꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯍ꯭ꯋꯥꯡ ꯃꯇꯝ ꯆꯨꯞꯄꯗ ꯐꯨꯅꯗꯨꯅ ꯂꯩꯒꯟꯕ ꯁꯥꯇ꯭ꯔ ꯑꯣꯏꯕꯒꯤꯅꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯀ꯭ꯂꯥꯁ ꯕꯪ ꯇꯧꯔꯗꯨꯅ ꯑꯥꯏꯁ ꯀꯦꯛ ꯆꯥꯕ ꯆꯠꯂꯝꯃꯤ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯁꯤꯗ ꯑꯣꯖꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯁꯛ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯦꯞꯅꯕ ꯂꯥꯎ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯁꯤꯌꯣꯡꯍꯤꯗꯤ ꯀꯟꯅ ꯆꯦꯟꯕ ꯉꯝꯗꯕꯅꯤꯅ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦ ꯃꯁꯤꯗ ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯑꯁꯤꯗꯒꯤ ꯁꯤꯌꯣꯡꯍꯤꯅꯁꯨ ꯍ꯭ꯋꯥꯡꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯖꯥꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯒ ꯂꯣꯠꯄꯗ ꯅꯣꯡꯅ ꯐꯤꯔꯣꯜ ꯂꯣꯏꯅ ꯆꯣꯠꯄꯗꯒꯤ ꯍ꯭ꯋꯥꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯔꯣꯜ ꯁꯨꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯐꯤ ꯁꯨꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯥꯔꯗꯦ ꯍꯪꯅꯕꯗ ꯍ꯭ꯋꯥꯡꯒꯤꯅ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯇ ꯑꯗꯨꯒ ꯁꯤꯌꯣꯡꯍꯤꯒꯤ ꯕꯥꯔꯗꯦꯅ ꯃꯦꯒꯤ ꯇꯥꯔꯤꯛ 9 ꯍꯥꯏꯕꯗꯤ ꯋꯨꯃꯦꯟꯁ ꯗꯦ ꯅꯨꯃꯤꯠꯇ ꯁꯤꯌꯣꯡꯍꯤꯅ ꯑꯁꯨꯝ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯨꯝ ꯊꯤꯔꯛꯄꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯦꯒꯥꯖꯤꯟ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯕꯨ ꯍ꯭ꯋꯥꯡꯅ ꯍꯧꯒꯠꯂꯒ ꯃꯨꯜꯂꯝꯃꯤ ꯃꯗꯨ ꯃꯃꯥꯟꯅꯕ ꯒ꯭ꯌꯨꯟꯅꯝꯅ ꯍꯨꯟꯇꯣꯛꯂꯝꯕꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯂꯤ ꯍ꯭ꯋꯥꯡꯗꯤ ꯁꯤꯌꯣꯡꯍꯤꯒꯤ ꯃꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯣꯞꯂꯦ ꯍ꯭ꯋꯥꯡꯅ ꯑꯁꯨꯝ ꯏꯀꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯁꯤꯌꯣꯡꯍꯤꯅ ꯍꯪꯂꯛꯏ ꯑꯩꯈꯣꯏ ꯅꯨꯄꯥꯈꯩꯅ ꯃꯁꯇꯔꯕꯦꯠ ꯇꯧꯕꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯔꯛꯀꯦ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯔꯛꯀꯦ ꯍ꯭ꯋꯥꯡꯗꯤ ꯁꯤꯌꯣꯡꯍꯤꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍ꯭ꯋꯥꯡꯒꯤ ꯏꯀꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯁꯤꯌꯣꯡꯍꯤꯅ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯃꯇꯝꯅꯤ ꯅꯪꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍ꯭ꯋꯥꯡꯅꯁꯨ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯅꯤꯡꯗꯅ ꯄꯨꯡ ꯑꯃ ꯍꯥꯏꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯕꯨ ꯃꯌꯨꯝꯗ ꯊꯤꯟꯗꯨꯅ ꯂꯥꯛꯄꯁꯤꯅꯤ ꯍ꯭ꯋꯥꯡꯅ ꯁꯥꯏꯀꯜ ꯊꯧꯅ ꯑꯩꯁꯤ ꯌꯥꯝꯅ ꯄꯪꯉꯤ ꯃꯥꯅ ꯆꯍꯤ ꯍꯪꯂꯛꯂꯒ ꯃꯇꯝ ꯑꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯈꯜꯂꯤ ꯁꯤꯌꯣꯡꯍꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍ꯭ꯋꯥꯡꯒꯤ ꯑꯁꯣꯏꯕꯗ ꯅꯣꯛꯁꯟꯗꯨꯅ ꯍ꯭ꯋꯥꯡꯗ ꯂꯛꯅꯗꯨꯅ ꯁꯥꯏꯀꯜ ꯇꯣꯡꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍ꯭ꯋꯥꯡꯅ ꯃꯇꯣꯝꯗ ꯀꯦꯟꯇꯤꯟꯗ ꯂꯟꯆ ꯇꯧꯔꯤꯉꯩ ꯇꯦꯛꯅ ꯃꯃꯥꯟꯅꯕ 3-4 ꯄꯨꯔꯛꯇꯨꯅ ꯍ꯭ꯋꯥꯡꯕꯨ ꯇꯝꯊꯤꯅ ꯐꯨꯊꯔꯝꯃꯤ ꯐꯅ ꯊꯤꯅ ꯐꯨꯔꯁꯨ ꯍ꯭ꯋꯥꯡꯗꯤ ꯃꯈꯨꯠ ꯍꯜꯂꯝꯗꯦ ꯍ꯭ꯋꯥꯡꯅ ꯅꯣꯏꯅ ꯉꯝꯂꯦ ꯑꯩꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯖꯔ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯐꯨꯕꯗꯤ ꯂꯦꯞꯂꯝꯗꯦ ꯍ꯭ꯋꯥꯡꯕꯨ ꯐꯨꯕꯤꯕꯁꯤ ꯁꯤꯌꯣꯡꯍꯤꯅꯁꯨ ꯅꯥꯀꯟꯗꯒꯤ ꯎꯔꯤ ꯃꯁꯤ ꯎꯕꯗ ꯁꯤꯌꯣꯡꯍꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯃꯤꯗꯥꯡꯗ ꯁꯤꯌꯣꯡꯍꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯍ꯭ꯋꯥꯡꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯨꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯗꯅ ꯑꯗꯨꯅ ꯅꯪꯁꯨ ꯌꯥꯝꯅ ꯋꯥꯁꯟꯒꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯄꯣꯠꯆꯩ ꯍꯣꯟꯕ ꯇ꯭ꯔꯛ ꯑꯃ ꯎꯕꯗ ꯁꯤꯌꯣꯡꯍꯤꯅ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯝꯕꯗꯨ ꯂꯦꯞꯊꯣꯛꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯣꯠꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯍ꯭ꯋꯥꯡꯅ ꯀꯩꯗꯧꯔꯦ ꯍꯪꯕꯗꯗꯤ ꯁꯤꯌꯣꯡꯍꯤꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ ꯁꯤꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯁꯤꯌꯣꯡꯍꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯅꯥꯃꯠꯇ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯈ꯭ꯔꯦ ꯍ꯭ꯋꯥꯡꯅ ꯃꯍꯥꯛꯅ ꯋꯥꯔꯤꯕꯗꯨꯒꯤ ꯃꯔꯝꯗ ꯍꯟꯖꯤꯟ ꯍꯪꯂꯨꯕꯗꯗꯤ ꯃꯗꯨꯅ ꯁꯤꯌꯣꯡꯍꯤꯕꯨ ꯍꯦꯟꯅ ꯏꯔꯤꯇꯦꯠ ꯑꯣꯏꯕꯒꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯇꯨꯅ ꯆꯩꯔꯛꯂꯤ ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯟꯅꯕ ꯑꯃꯅꯤ ꯈꯣꯝꯖꯤꯟꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯃ꯭ꯌꯨꯖꯤꯛ ꯔꯨꯝꯗ ꯆꯪꯗꯨꯅ ꯁ꯭ꯄꯤꯀꯔ ꯍꯧꯅ ꯂꯩꯈꯠꯇꯨꯅ ꯁꯤꯌꯣꯡꯍꯤꯅ ꯄꯥꯝꯖꯕ ꯏꯁꯩ ꯁꯛꯂꯤ ꯇꯧꯕꯁꯤꯗ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯄꯨ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯤꯅ ꯉꯥꯡꯂꯤ ꯑꯁꯤꯒꯨꯝꯕ ꯍ꯭ꯋꯥꯡꯒꯤ ꯉꯥꯎꯁꯟꯅꯕ ꯃꯇꯧ ꯑꯁꯤꯗ ꯁꯤꯌꯣꯡꯍꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀ꯭ꯂꯥꯁ ꯕꯪ ꯇꯧꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯐꯝꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯀꯤꯁꯁꯨ ꯇꯧꯔꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯌꯥꯝꯅ ꯏꯀꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯁꯤꯌꯣꯡꯍꯤ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯗꯒꯤ ꯍ꯭ꯋꯥꯡꯅ ꯃꯌꯨꯝ ꯊꯤꯗꯨꯅ ꯁꯤꯌꯣꯡꯍꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯒꯨꯝ
ꯊꯣꯡꯒꯤ ꯃꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯀꯥꯏꯔꯝꯂꯦ, ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯁꯤꯌꯣꯡꯍꯤꯒꯤ ꯃꯄꯥꯁꯨ ꯌꯨꯅ ꯐꯨꯟꯗ ꯉꯥꯎꯔꯒ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯅ ꯇꯥꯗꯨꯅ ꯂꯩ꯫ ꯑꯃꯔꯣꯝꯗꯅ ꯃꯃꯥꯅ ꯀꯞꯂꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯂꯨꯔꯤꯕꯅꯣ? ꯁꯤꯌꯣꯡꯍꯤꯁꯨ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯒ ꯍꯧꯒꯠꯂꯛꯄꯗ ꯍ꯭ꯋꯥꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯂꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯍ꯭ꯋꯥꯡ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯤꯌꯣꯡꯍꯤꯁꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯩꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯤ ꯌꯨ ꯊꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ, ꯊꯛꯄꯤꯌꯨ, ꯇꯧꯕꯇꯕꯨ ꯊꯛꯏꯕ ꯌꯨ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯍꯟꯒꯗꯕ ꯑꯣꯏꯔꯒꯗꯤ ꯏꯁꯥ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅꯤꯡꯉꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯁꯤꯌꯣꯡꯍꯤ ꯁ꯭ꯀꯨꯜ ꯂꯥꯛꯇꯦ꯫ ꯍ꯭ꯋꯥꯡ ꯁꯤꯌꯣꯡꯍꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯌꯣꯡꯍꯤꯅ ꯍ꯭ꯋꯥꯡꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯍ꯭ꯋꯥꯡ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯍ꯭ꯋꯥꯡꯅ ꯌꯥꯝ ꯇꯞꯅ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯁꯤꯌꯣꯡꯍꯤꯅꯁꯨ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯗꯨꯅ ꯉꯔꯥꯡꯒꯤꯗꯨ ꯃꯈꯣꯏꯒꯤ ꯃꯄꯥꯅꯤ, ꯃꯄꯥ ꯑꯗꯨ ꯌꯨ ꯊꯛꯇ꯭ꯔꯤꯉꯩꯒꯤꯗꯤ ꯌꯥꯝꯅ ꯐꯩ, ꯌꯨ ꯊꯛꯂꯒꯗꯤ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯏꯃꯨꯡꯗ ꯑꯋꯥꯕ ꯌꯥꯝꯅ ꯄꯤ, ꯃꯔꯝ ꯑꯁꯤꯅ ꯏꯃꯥꯒ ꯑꯩꯒ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯍ꯭ꯋꯥꯡꯗꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ, ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍ꯭ꯋꯥꯡ ꯍꯥꯏꯔꯝꯂꯒ ꯍ꯭ꯋꯥꯡꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯅꯪꯗꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯁꯤꯌꯣꯡꯍꯤꯁꯨ ꯐꯣꯟ ꯕꯨꯊ ꯑꯗꯨꯗ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯍ꯭ꯋꯥꯡ ꯁꯤꯌꯣꯡꯍꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯁꯤꯌꯣꯡꯍꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍ꯭ꯋꯥꯡ ꯀꯞꯅ ꯀꯞꯅ ꯁꯤꯌꯣꯡꯍꯤꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯣꯡꯍꯤꯗꯤ ꯕꯁ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯤꯌꯣꯡꯍꯤ ꯍ꯭ꯋꯥꯡꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤꯕꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯍ꯭ꯋꯥꯡ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯇꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯈꯪꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯍ꯭ꯋꯥꯡꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯌꯣꯟꯗ ꯂꯩꯕ ꯀꯣꯂꯦꯖ ꯑꯃꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯦꯗꯚꯔꯇꯤꯁꯀꯤ ꯆꯦ ꯑꯁꯤꯗ ꯍ꯭ꯋꯥꯡꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯁꯤꯌꯣꯟꯕꯨ ꯎꯔꯝꯃꯤ꯫ ꯍ꯭ꯋꯥꯡꯅ ꯃꯁꯤ ꯍꯦꯛ ꯎꯕꯒ ꯃꯐꯝ ꯑꯁꯤꯗ ꯇꯝꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯀꯣꯂꯦꯖ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯣꯞ ꯑꯣꯏꯕ ꯀꯣꯂꯦꯖꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯕꯒꯤ ꯆꯥꯟꯁ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯂꯝꯃꯤ꯫ ꯍ꯭ꯋꯥꯡꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯅꯤ ꯍꯥꯏꯕꯗ ꯃꯁꯥꯃꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍ꯭ꯋꯥꯡꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯑꯔꯥꯏꯕ ꯑꯣꯏꯅ ꯊꯣꯛꯇꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯣꯡꯍꯤꯕꯨ ꯎꯅꯤꯡꯕꯅ ꯃꯍꯥꯛ ꯀꯟꯅ ꯍꯣꯠꯅꯔꯗꯨꯅ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯑꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯐꯂꯥꯡꯗ ꯊꯦꯠꯂꯤꯕ ꯁꯤꯌꯣꯡꯍꯤꯒꯤ ꯑꯄꯤꯛꯄ ꯐꯣꯇꯣꯗꯨꯗ ꯃꯦꯒꯅꯤꯐꯥꯏꯌꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯖꯕꯗꯨꯅ ꯃꯍꯥꯛꯀꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯖꯃꯟ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯦꯗꯃꯤꯁꯟ ꯐꯪꯂꯦ꯫ ꯑꯍꯥꯟꯕ ꯃꯥꯅ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯌꯣꯡꯍꯤꯕꯨ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯁꯤꯌꯣꯡꯍꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯤꯌꯣꯡꯍꯤ ꯀꯔꯥꯏ ꯂꯩꯔꯝꯒꯅꯤ ꯈꯪꯂꯗꯨꯅ ꯁ꯭ꯄꯥꯏꯁꯤ ꯔꯥꯏꯁ ꯀꯦꯛ ꯌꯣꯟꯐꯝꯗ ꯂꯥꯛꯂꯦ꯫ ꯇꯁꯦꯡꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯌꯣꯡꯍꯤ ꯂꯩꯔꯝꯂꯦ꯫ ꯑꯅꯤ ꯑꯁꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯎꯅꯕꯅꯤꯅ ꯁꯤꯌꯣꯡꯍꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍ꯭ꯋꯥꯡꯗ ꯆꯣꯡꯈꯠꯇꯨꯅ ꯀꯣꯟꯖꯩ꯫ ꯃꯁꯤꯅ ꯍ꯭ꯋꯥꯡꯒꯤ ꯋꯥꯈꯜꯗ ꯈꯟꯖꯕꯅꯤ꯫ ꯍ꯭ꯋꯥꯡꯕꯨ ꯃꯐꯝ ꯑꯁꯤꯗ ꯎꯕꯗ ꯁꯤꯌꯣꯡꯍꯤꯒꯤ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯔꯤꯌꯦꯛꯁꯟ ꯂꯩꯇꯦ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ? ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯪꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯁꯤꯌꯣꯡꯍꯤ ꯃꯐꯝ ꯑꯁꯤꯗ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯇꯝꯂꯤ, ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯗ꯭ꯔꯤꯝꯅꯤ꯫ ꯑꯗꯨꯒ ꯍ꯭ꯋꯥꯡꯗꯤ ꯁꯤꯌꯣꯟꯗ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯂꯩꯐꯝ ꯂꯩꯇꯕꯅ ꯁꯤꯌꯣꯡꯍꯤꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜ ꯂꯩꯕ ꯃꯐꯝꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯨꯝꯅ ꯄꯨꯟꯅ ꯗꯤꯅꯔ ꯇꯧꯃꯤꯟꯅꯔꯤꯉꯩꯗ ꯁꯤꯌꯣꯡꯍꯤ ꯂꯥꯛꯇꯨꯅ ꯍ꯭ꯋꯥꯡꯕꯨ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛ ꯀꯧꯊꯣꯛꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯟꯅꯒꯨꯝꯅ ꯑꯩꯉꯣꯟꯗ ꯈꯟꯒꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍ꯭ꯋꯥꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯨꯔꯤꯕ ꯍꯣꯞꯁꯤꯒ ꯃꯣꯏ ꯌꯥꯝ ꯀꯥꯏꯅ ꯀꯥꯗ ꯐꯝꯂꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯤ ꯎꯔꯒ ꯃꯃꯥꯟꯅꯕꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯁꯛ ꯑꯃꯅꯤ, ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯅ ꯃꯗꯨ ꯐꯪꯅꯕ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯁꯤꯌꯣꯡꯍꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃ ꯂꯩꯈ꯭ꯔꯦ, ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯆꯦꯂꯦꯟꯖꯔꯗꯤ ꯑꯃꯈꯛꯇꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯐꯪꯕꯒꯤ ꯆꯥꯟꯁ 50-50ꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯍ꯭ꯋꯥꯡꯁꯨ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯌꯨꯟꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯍꯧꯔꯛꯂꯦ꯫ ꯌꯨꯟ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯔꯒꯕꯤꯒꯤ ꯀꯦꯞꯇꯦꯟꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯁꯛ ꯐꯖꯕꯒꯤꯗꯃꯛ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯍ꯭ꯋꯥꯡ ꯌꯥꯝꯅ ꯀꯂꯛꯆꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯍ꯭ꯋꯥꯡ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯔꯒꯕꯤ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯨꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯔꯒꯕꯤꯒꯤ ꯕꯣꯜ ꯀꯔꯝꯅ ꯄꯥꯏꯒꯅꯤ ꯇꯥꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯁꯤꯌꯣꯡꯍꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯌꯨꯟꯒꯤ ꯆꯥꯅꯕ ꯑꯃꯗꯤ ꯏꯁꯤꯡ ꯊꯤꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍ꯭ꯋꯥꯡꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯥꯅ ꯊꯛꯅꯕ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯍ꯭ꯋꯥꯡꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯎꯠꯂꯕꯁꯨ
ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯁꯤꯌꯣꯡꯍꯦꯒꯤ ꯃꯇꯧ ꯑꯁꯤꯗ ꯍ꯭ꯋꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟꯗꯣ ꯃꯍꯩ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯣꯂꯦꯖꯇꯒꯤ ꯍꯟꯃꯤꯟꯅꯔꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤꯅ ꯄꯣꯠ ꯆꯩ ꯌꯥꯝ ꯋꯥꯅ ꯍꯥꯞꯂꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗ ꯆꯤꯡꯖꯜꯂꯝꯃꯤ꯫ ꯆꯩ ꯑꯗꯨ ꯍꯥꯞꯆꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯨꯔꯕ ꯃꯇꯨꯡ ꯍꯣꯁꯇꯦꯜꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯈꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯊꯤꯟꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ パートナꯔꯅꯤ ꯈꯟꯕꯗꯒꯤ ꯐꯥꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯜ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯃꯊꯣꯡ ꯆꯥꯗꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯂꯥꯟꯗꯦ ꯈꯪꯂꯛꯄꯗꯒꯤ ꯊꯥꯗꯣꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃ ꯍ꯭ꯋꯥꯡꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯃꯥꯅ ꯂꯩꯔꯤꯕꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯁꯤꯌꯣꯡꯍꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯥꯕꯗ ꯍ꯭ꯋꯥꯡ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯦꯝꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯍ꯭ꯋꯥꯡꯅ ꯍꯥꯏꯔꯤꯕꯁꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯗꯦꯠ ꯇꯧꯕꯒꯤ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯦ꯫ ꯍ꯭ꯋꯥꯡꯅ ꯇꯧꯔꯤꯕꯁꯤ ꯁꯤꯌꯣꯡꯍꯤꯒꯤ ꯗꯦꯠꯇꯨ ꯀꯥꯏꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯥꯎꯅ ꯌꯥꯗ꯭ꯔꯤꯕꯗꯤ ꯃꯦꯝ ꯑꯗꯨꯁꯨ ꯀꯥꯗ ꯅꯨꯄꯥ ꯑꯃꯒ ꯗꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯅ ꯍ꯭ꯋꯥꯡꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯂꯤꯅꯤ ꯈꯜꯂꯗꯨꯅ ꯍ꯭ꯋꯥꯡꯕꯨ ꯃꯦꯝꯅ ꯐꯨꯙꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤ ꯑꯌꯦꯡꯕ ꯈꯣꯏꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯍꯟꯕ ꯃꯇꯥꯡ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯂꯥꯛꯅꯔꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨꯗ ꯁꯤꯌꯣꯡꯍꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯂꯦꯖꯇ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯉꯁꯤ ꯑꯁꯤ ꯋꯤꯃꯦꯟꯁ ꯗꯦꯅꯤ ꯈꯪꯂꯛꯄꯗꯒꯤ ꯁꯤꯌꯣꯡꯍꯤꯒꯤ ꯕꯥꯔꯗꯦ ꯇꯥꯕꯅ ꯕꯣꯀꯤ ꯑꯃꯗꯤ ꯒꯤꯐ ꯂꯩꯔꯛꯇꯨꯅ ꯁꯦꯡꯋꯤꯗ ꯄꯤꯅꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯁꯤꯌꯣꯡꯍꯤ ꯑꯃꯗꯤ ꯌꯣꯟꯅ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯌꯣꯟꯅ ꯁꯤꯌꯣꯡꯍꯤꯒꯤ ꯉꯛꯁꯝꯗ ꯅꯦꯛꯂꯦꯁ ꯑꯃ ꯁꯤꯕꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯌꯣꯡꯍꯤꯅ ꯍ꯭ꯋꯥꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕꯁꯦ ꯁꯤꯌꯣꯡꯍꯤꯁꯨ ꯎꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍ꯭ꯋꯥꯡꯗꯤ ꯃꯁꯤꯒꯨꯝꯕꯁꯦ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗꯕꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯔꯗ ꯀꯤꯁ ꯇꯧꯒꯦ ꯇꯧꯔꯤꯉꯩ ꯀꯥꯔꯒꯤ ꯃꯤꯡꯁꯦꯟꯗ ꯅꯨꯡꯅ ꯊꯣꯝꯖꯤꯜꯂꯝꯗꯨꯅ ꯕꯣꯀꯤ ꯑꯃꯗꯤ ꯒꯤꯐ ꯍꯨꯟꯗꯣꯛꯂꯝꯂꯒ ꯍ꯭ꯋꯥꯡ ꯀꯞꯅ ꯀꯞꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯤꯌꯣꯡꯍꯤꯁꯨ ꯇꯧꯔꯤꯕꯁꯦ ꯀꯅꯥꯅꯅꯣ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇꯗꯤ ꯍꯥꯏꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯡꯃ ꯍ꯭ꯋꯥꯡꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯈꯜꯂꯤꯉꯩ ꯌꯣꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯄꯦꯔꯤꯁ ꯂꯟꯗꯟ ꯀꯣꯏ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯕꯁꯦ ꯃꯍꯥꯛꯅ ꯎꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍ꯭ꯋꯥꯡꯅ ꯌꯨꯟ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯒꯤ ꯔꯒꯕꯤ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯦꯆ ꯑꯁꯤꯗ ꯌꯣꯟꯒꯤ ꯇꯤꯝꯅ ꯀꯥꯕꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯍ꯭ꯋꯥꯡꯁꯨ ꯃꯦꯆ ꯑꯁꯤꯕꯨ ꯌꯥꯎꯔꯤ꯫ ꯃꯦꯆꯀꯤ ꯍꯥꯞꯀꯤ ꯃꯇꯝꯗ ꯌꯣꯟꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯤ, ꯃꯦꯆ ꯑꯁꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯦꯆ ꯑꯁꯤ ꯉꯝꯂꯕꯗꯤ ꯁꯤꯌꯣꯡꯍꯤꯒ ꯌꯨꯔꯣꯞꯀꯤ ꯇꯨꯔꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯍ꯭ꯋꯥꯡ ꯁꯤꯌꯣꯡꯍꯤꯕꯨ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯆꯤꯡꯊꯣꯔꯛꯇꯨꯅ ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯗ ꯍꯪꯂꯤ, ꯌꯣꯟꯒ ꯅꯣꯏ ꯑꯅꯤ ꯇꯨꯔ ꯆꯠꯀꯗꯧꯔꯤꯕꯔꯥ? ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯥꯔꯒꯤ ꯃꯤꯡꯁꯦꯟꯗ ꯅꯨꯡꯅ ꯊꯣꯝꯖꯤꯜꯂꯛꯂꯕꯗꯨ ꯐꯥꯎꯕ ꯄꯦꯟꯗꯦ? ꯑꯁꯨꯝꯅ ꯁꯥꯎꯅ ꯁꯤꯌꯣꯡꯍꯤꯅ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯗ ꯍꯥꯏꯕꯤꯔꯤ, ꯌꯣꯟ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯅꯠꯇꯦ, ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥꯒꯁꯨ ꯂꯟꯗꯟ ꯑꯃꯗꯤ ꯄꯦꯔꯤꯁꯇ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯣꯡꯍꯤ ꯌꯥꯝ ꯁꯥꯎꯅ ꯑꯗꯨꯝ ꯆꯠꯈꯤ, ꯃꯔꯝꯗꯤ ꯍ꯭ꯋꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯄꯨ ꯀꯜꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯑꯣꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯔꯒꯕꯤ ꯃꯦꯆ ꯃꯈꯥ ꯆꯠꯊꯒꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯍ꯭ꯋꯥꯡ ꯃꯦꯆ ꯑꯁꯤ ꯊꯑꯣꯏꯅ ꯃꯥꯏ ꯄꯥꯛꯇꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯃꯥꯏ ꯄꯥꯛꯂꯝꯒꯗꯕ ꯃꯦꯆ ꯑꯗꯨ ꯃꯥꯏꯊꯤꯗꯧꯔꯦ꯫ ꯃꯦꯆ ꯂꯣꯏꯒꯗꯕ ꯁꯦꯀꯦꯟ 10 ꯈꯛꯇ ꯉꯥꯏꯔꯀꯥꯟꯗ ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯋꯥꯔꯧꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍ꯭ꯋꯥꯡꯅ ꯃꯁꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ, ꯅꯪ ꯌꯨꯟꯒ ꯌꯨꯔꯣꯞꯇ ꯌꯥꯝꯅ ꯆꯠꯅꯤꯡꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠꯇ ꯑꯅꯧꯕ ꯇꯦꯛꯇꯤꯛꯁꯀ ꯂꯣꯏꯅꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯃꯥꯏꯊꯤꯔꯨꯔꯒꯗꯕ ꯃꯦꯆ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯇꯤꯝꯃꯦꯠꯁꯤꯡꯅ ꯍ꯭ꯋꯥꯡꯕꯨ ꯊꯥꯒꯠꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯍ꯭ꯋꯥꯡꯗꯤ ꯌꯨꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯦ꯫ ꯁꯤꯗꯤ ꯍ꯭ꯋꯥꯡ ꯐꯥꯅꯕ ꯄꯨꯅꯕ ꯉꯝꯗꯅ ꯌꯨꯟꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯁꯤꯌꯣꯟꯍꯤꯁꯨ ꯌꯥꯝ ꯉꯛꯆꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯣꯂꯦꯖꯇ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯕꯁꯨ ꯀꯧꯅ ꯉꯥꯡꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕ ꯐꯥꯎꯕ ꯃꯁꯛ ꯈꯪꯅꯗꯕ ꯑꯃꯒꯨꯝ ꯂꯩꯊꯣꯛꯇꯨꯅ ꯆꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤꯕꯁꯤ 2012ꯇꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍ꯭ꯋꯥꯡ ꯀꯣꯂꯦꯖ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯂꯥꯞꯅꯔꯕꯅꯤ꯫ ꯍ꯭ꯋꯥꯡ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯃꯤꯡꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯣꯛ ꯈꯦꯗꯅ ꯔꯦꯁꯇꯨꯔꯦꯟꯗ ꯆꯥ ꯊꯛ ꯇꯧꯔꯤ꯫ ꯍ꯭ꯋꯥꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯃꯍꯥꯛ ꯃꯨꯚ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯁꯤꯌꯣꯡꯍꯤꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛ ꯖꯤꯝ ꯇ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃ ꯍ꯭ꯋꯥꯡꯅ ꯃꯍꯥꯛꯀꯤ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔꯗꯨꯒꯤ ꯑꯦꯗꯚꯔꯇꯤꯁ ꯑꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯄꯦꯝꯄ꯭ꯂꯦꯠ ꯌꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯕꯨ ꯂꯝꯕꯤꯗ ꯎꯔꯝꯃꯤ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯁꯤꯌꯣꯡꯍꯤꯕꯨ ꯎꯖꯕꯗ ꯃꯍꯥꯛ ꯅꯔꯚꯁ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ꯫
Xionghisu photoshoot ama tawduna leramli. Hwangna mangonda makut hairami. Xionghisu Hwang ubada nokfet tawjarami. Masidagi makoini restaurant amada faminarami. Xionghi hujik part-time oina modeling tawri. Masina mahaksu paisadi fajana thokpa ngamle. Sumna wari sanarakpada Xionghi na Hwanggi makutki ring adu ukre. Xionghi na hangli nangi girlfriend lerabra. Hwangsu leire mahakki maming Ming kawi ado nangi boyfriend gidi karam tawri. Masida Xionghi na ai hujikki oina ai thabakta kanna focus tawri aduna hujikki oina ai boyfriend thamdre. Xionghi Yonga hana khangnarambudusu mahakki maramda khanglakpadagi makhoi ani break up tawkhrabani. Hwang nasu hanadagi break up tawkhre haibase khanglabani. Ja sida Xionghi da mamanabagi message ama lai. Message asida shooting chaminagadaba du mahak yararoi hairakpani. Xionghi shahar asigi wangbada mamanabadugi car aduda shooting chakadabani adubu haidorakle haina yam nungaitana Hwangda tamle. Hwangna mahakki wahai singse taraga adudi aiga chaminaba yagani hojikki oina ai thabak leite. Mathangi numita makhoi ani shooting chaminarami. Shooting adu loraba matung halakpadadi numidang oire. Xionghi na magi kada changlamdaida Hwangna fashion designing gi oiba larik ama pibirami aduga hairi masi nangi ahanba dream ni masibu manghanganu. Masigi matung Xionghi na kada changlaklabada hana fashion designing da sijannagiba lariksingdo phaktokhtuna yenglubada mahakna yekkiba makhoi ni first kiss ki ayekpa lai adu uraga mahaksu hanagi thokkiba thaudoksing adubu ningsingjari. Mathangi numittasu Hwangna Xionghi bu shooting gi damakta chaminarami. Lambida Hwanggi girlfriend na midang film yengba chatminanaba hairakli. Masi ubada Hwang chor sangna hontoktuna message adugi reply handana phone do mathang makha ontoklaga thamkhre. Masidagi ngahakki matungda Xionghi gi phone da mahakki producer gi call ama laklami. Producer na Xionghi da hairakli basi ngasi gi oina Xionghi gi thabak leraroi amadi project adudagi Xionghi bu lauthokle so hairakli. Paw si tabda Xionghi wakhal gi aduki matik nungairamde maramdi masi mahakki oina ahanba TV commercial shoot ama oibagini. Hwangna Xionghi nang uraga pena nokchagadaba matau kaya tawri. Koyani gi mafamda hojik thaba amata leitabana anakpa jaga amada Hwangna koiba puthorakli. Dubu mafam adusu thong londuna leiramle. School gi matamda makoyani na class bang tawa matamda wall chongbagumna mafam adugi gate tubu lanthoklami. Mafam asi yamna fajaba mafam amani. Mafam asigidagi yengbada yamna fajaba view amasu uri. Masida Xionghi yamna haraujarami. Mafam asida makoyani famladuna haukiba punsida thokkiba thodok kayagi maramda wari sanarami. Asumna nungai wari sarakpada Xionghi na Hwangda laknaraduna nangna numidangi pung ama haikibado haina laknaramlaga chenkhre. Hwangsu nangda hatlagi haraga koitan tanarakpada Hwangna makudang pairaga manakta chingchilli. Masida makoyani gi marakta punsigi ahamba nungsibado amuk halakpagumna fauri. Na makoyani kiss tawge tawrakpada ikang khangaudana Xionghi na lepthokre aduga tuminna chalaga car da famduna leikre. Sida Hwangna matomda khanjahori college ki matamduna yunna aduga hojikna amuk mahakki girlfriend Mingna maram oiduna amukasu akoinigi relation ase kaire. Hwangna khalibasi makoinigi relationship asi amana natraga amana adum yetuna leisini. Asengbani madudi thamoi anina sengna nungsinajarabasu matam tanja haibasina bu chadrabadi nungsiba ama oiraknabu honabada awaba amani. Makoini lambida halakli car amatangda punna tongjarabasu amana amaga wari amata sanate. Sumna Xionghi gi mayum yorakle. Xionghi wa amata ngangdana car-dagi tumina kumthaduna yumda changkhige tawi. Masida Hwangna Xionghi bu kauraduna Xionghi mamangda aina nangu nungsibagum hojiksu hongba leite. Nangbu aigi wakaldagi lauthokpasu ngamdre. Nangnadi aigi damakta kari khalli habado ngasidi fajana mayek sengna haibiramu. Asumna Hwangna Xionghi da hangjai. Masida Xionghi na kumlai nangi nanakta leiraga wakalse nungaibadi fawi hairaga makha tarke tarokpada Hwangdi wahai adu tabada car tongkatuna thauduna chatkre. Xionghi na kanna kaujaduna khamjarabasu tabidre. Sigi matung ulibasi mathangi numitni. Hwangna mahaki girlfriend Minggi manakta laktuna wari pumnamak lirami amadi tam khara yelambagidamakta soikre amadi makoini break up tawrami. Tanja sida Xionghi gi message amasu lakli. Message asida hairakli akhoi ani amukna thenaroi si Hwang ai soikre. Message asi hek ubaga Hwangna Xionghi gi manakta lakli. Hwangna Xionghi gi shooting mafamda lakpadu ubada nakanda chingthokladuna aina message ta wa pumnamak haikrabani aduga karigidamang mafam sida laklibano. Masida Hwangna ai girlfriend Mingga break up tawkhre. Xionghi nangbu kayam aigi punsida maru oige haibase ai khatana khangani. Wahai singse tabada Xionghi na karigino Hwang nangna ai itung koini ne duna leiribase ai college amadi school matamgi Xionghi du natre aingondagi hena paba nupi kaya amasu thingnarakini.
ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯣ ꯅꯪꯗꯤ ꯅꯠꯇꯤꯌꯦ ꯁꯤꯌꯣꯡꯍꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯁꯤꯌꯣꯡꯍꯤꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯊꯛꯇꯒꯤ ꯄꯣꯁꯇꯔꯒꯤ ꯌꯣꯠ ꯑꯔꯨꯝꯕ ꯑꯃ ꯁꯤꯌꯣꯡꯍꯤꯒꯤ ꯃꯄꯥꯗ ꯇꯥꯁꯜꯂꯛꯑꯦ꯫ ꯃꯁꯤꯗ ꯍ꯭ꯋꯥꯡꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯁꯤꯌꯣꯡꯍꯤꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯁꯤꯌꯣꯡꯍꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍ꯭ꯋꯥꯡꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈ꯭ꯔꯦ꯫ ꯍ꯭ꯋꯥꯡꯅ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯈꯤꯕꯗꯨ ꯎꯕꯗ ꯁꯤꯌꯣꯡꯍꯤꯅ ꯍ꯭ꯋꯥꯡꯕꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯧꯗꯨꯅ ꯀꯞꯆꯔꯤ꯫ ꯌꯥꯝ ꯊꯨꯅ ꯍ꯭ꯋꯥꯡꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯔꯛꯂꯦ꯫ ꯃꯇꯨꯡꯗ ꯍ꯭ꯋꯥꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯤꯌꯣꯡꯍꯤꯁꯨ ꯃꯃꯥꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯍꯌꯦꯡ ꯑꯁꯤ ꯍ꯭ꯋꯥꯡꯒꯤ ꯇꯤꯆꯤꯡꯒꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯒꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯁꯤꯌꯣꯡꯍꯤ, ꯑꯦꯛꯖꯥꯝ ꯑꯗꯨꯗꯤ ꯃꯊꯪ ꯆꯍꯤ ꯄꯤꯔꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯍꯧꯗꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯁꯤꯌꯣꯡꯍꯤꯁꯨ ꯍ꯭ꯋꯥꯡꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯦ꯫ ꯁꯤꯌꯣꯡꯍꯤꯅ ꯍ꯭ꯋꯥꯡꯗ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯀꯨꯞ ꯃꯇꯥ ꯌꯦꯡꯁꯤꯟꯅꯕ, ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯄꯗ ꯃꯊꯧ ꯑꯃꯒꯨꯝ ꯑꯄꯟꯕ ꯌꯥꯎꯗꯅ ꯁꯦꯝꯗꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯤꯌꯣꯡꯍꯤꯁꯨ ꯍꯧꯖꯤꯛꯇꯤ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯃꯣꯁꯟꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍ꯭ꯋꯥꯡꯗꯤ ꯁꯤꯌꯣꯡꯍꯤꯕꯨ ꯀꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯨꯠꯇ ꯁꯣꯛꯈꯤꯕ ꯑꯗꯨꯅ ꯃꯐꯝ ꯑꯃꯠꯇꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯐꯪꯂꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯈꯤꯇꯪ ꯐ꯭ꯔꯁꯇ꯭ꯔꯦꯠꯇꯤ ꯑꯣꯏ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯗ꯭ꯔꯤꯡꯛꯁ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯄꯔꯃꯤꯅꯦꯟꯠ ꯖꯣꯕ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯕ ꯍ꯭ꯋꯥꯡꯅꯗꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯕꯨ ꯁꯤꯌꯣꯡꯍꯤꯅꯁꯨ ꯅꯣꯇꯤꯁ ꯇꯧꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯇꯤꯆꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯒꯤ ꯑꯁꯣꯛꯄ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯐꯦꯜ ꯑꯣꯏꯍꯟꯕꯅꯤ꯫ ꯄꯥꯔꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝ ꯍꯜꯂꯛꯄꯗ ꯁꯤꯌꯣꯡꯍꯤꯅ ꯍ꯭ꯋꯥꯡꯕꯨ ꯃꯅꯤꯡꯗꯒꯤ ꯀꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯣꯔꯤ ꯍ꯭ꯋꯥꯡ, ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯍ꯭ꯋꯥꯡꯅꯁꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯁꯤꯌꯣꯡꯍꯤꯕꯨ ꯑꯗꯨꯝꯅ ꯈꯟꯗꯅꯕ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍ꯭ꯋꯥꯡꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕꯗꯨꯒ ꯑꯣꯏꯊꯣꯔꯛꯇꯕ ꯑꯁꯤꯗ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯌꯣꯡꯍꯤꯁꯨ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯅ ꯕꯦꯜꯖꯤꯌꯝꯗ ꯆꯍꯤ 3 ꯊꯥꯒꯅꯤ ꯍꯥꯏꯅ ꯍ꯭ꯋꯥꯡꯗ ꯇꯝꯂꯤ꯫ ꯍ꯭ꯋꯥꯡ ꯔꯤꯌꯦꯛꯁꯟ ꯑꯃꯠꯇ ꯎꯠꯇꯅ ꯆꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯍ꯭ꯋꯥꯡꯒꯤ ꯋꯥꯍꯩꯁꯤꯗ ꯁꯤꯌꯣꯡꯍꯤ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯛ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯕ, ꯑꯗꯨꯁꯨ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ 3ꯁꯤꯗ ꯑꯩꯅ ꯆꯠꯀꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯅꯪꯕꯨ ꯐꯥꯖꯟꯕ ꯉꯝꯒꯗ꯭ꯔꯣ? ꯑꯁꯤꯒꯨꯝꯕ ꯍ꯭ꯋꯥꯡꯒꯤ ꯌꯥꯝꯅ ꯂꯥꯏꯊꯣꯛꯄ ꯃꯑꯣꯡꯁꯤꯗ ꯁꯤꯌꯣꯡꯍꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯞꯅ ꯇꯞꯅ ꯀꯥꯏꯊꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯅ ꯑꯃꯗꯒꯤ ꯂꯥꯞꯅꯅꯤꯡꯕꯒꯤ ꯃꯃꯤꯁꯨ ꯇꯥꯕ ꯎꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯑꯁꯤꯅ ꯍ꯭ꯋꯥꯡꯒꯤ ꯂꯚ ꯂꯥꯏꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯃ ꯄꯤꯔꯤ꯫ ꯒꯤ ꯅꯨꯃꯤꯠꯇ ꯍ꯭ꯋꯥꯡꯅ ꯖꯤꯝ ꯆꯠꯄꯗ ꯈꯨꯠꯇ ꯁꯣꯛꯈꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯅꯥꯍꯜꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯍ꯭ꯋꯥꯡ ꯑꯁꯣꯛꯄ ꯑꯁꯤꯅ ꯃꯈꯨꯠꯇ ꯅꯠꯇꯅ ꯋꯥꯈꯜ ꯊꯃꯣꯏ ꯌꯧꯅ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯤꯌꯣꯡꯍꯤꯒꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯁꯨ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯍ꯭ꯋꯥꯡꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯌꯥꯎꯗꯅ ꯑꯇꯤꯌꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯍ꯭ꯋꯥꯡꯅꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯍ꯭ꯋꯥꯡꯅ ꯍꯥꯏꯔꯤ, ꯀꯔꯤꯒꯨꯝꯕ ꯁꯤꯌꯣꯡꯍꯤꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯁꯨ ꯊꯣꯛꯂꯝꯗꯕ ꯌꯥꯏ, ꯑꯗꯨꯒ ꯊꯕꯛꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯉꯝꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯔꯤꯒ꯭ꯔꯦꯠ ꯐꯥꯎꯏ, ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯀ ꯑꯩꯒ ꯊꯦꯡꯅꯔꯨꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯃꯍꯥꯛꯀ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏꯊꯤꯕꯇ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯤꯌꯣꯡꯍꯤꯅꯁꯨ ꯅꯥꯀꯟꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍ꯭ꯋꯥꯡ, ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒ ꯑꯁꯨꯝ ꯂꯩꯃꯤꯟꯅꯕ ꯑꯁꯤꯅ ꯀꯣꯟꯅ ꯅꯤꯡꯉꯝꯂꯛꯇꯕ ꯐꯥꯎꯔꯛꯀꯅꯤ ꯑꯁꯤ ꯅꯠꯇ꯭ꯔꯥ? ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯁꯤꯌꯣꯡꯍꯤ, ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯃꯗꯨꯃꯛꯇꯤ ꯅꯠꯇꯦ, ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅꯗꯤ ꯂꯧꯈꯤꯅꯨ꯫ ꯑꯁꯨꯝꯅ ꯍ꯭ꯋꯥꯡꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯁꯤꯌꯣꯡꯍꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍ꯭ꯋꯥꯡ, ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ, ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯑꯁꯨꯝꯅ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯑꯄꯥꯝꯕꯗꯨ ꯍꯦꯛ ꯑꯣꯏꯔꯛꯇꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯔꯥꯟ ꯄꯨꯝꯕ ꯏꯃꯥꯗ ꯂꯣꯏꯅ ꯁꯤꯖꯜꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯃꯥꯅ ꯍꯦꯛ ꯊꯣꯛꯍꯟꯕꯗꯧꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅꯤ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯟꯅꯗꯪꯗ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯤꯌꯣꯡꯍꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯣꯏꯔꯤ꯫ ꯁꯣꯝꯗꯁꯨ ꯍ꯭ꯋꯥꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍ꯭ꯋꯥꯡ ꯁꯤꯌꯣꯡꯍꯤꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯤ꯫ ꯀꯩꯗꯧꯉꯩꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ? ꯑꯩꯒꯤ ꯅꯐꯝꯗ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯛꯄꯗꯗꯤ ꯁꯤꯌꯣꯡꯍꯤꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯔꯤꯡ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯁꯤꯌꯣꯡꯍꯤꯅ ꯈꯨꯝꯂꯛꯏ,
ꯑꯩꯅ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯀꯥꯎꯔꯕꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯐꯝ ꯀꯔꯤꯁꯨ ꯂꯩꯔꯣꯏ, ꯃꯔꯝꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯈꯜꯂꯤꯕ ꯑꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯕꯦꯜꯖꯤꯌꯝꯗ ꯆꯠꯂꯒꯦ, ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤꯗꯃꯛ ꯉꯥꯏꯔꯝꯒꯅꯨ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯤꯌꯣꯡꯍꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯦꯠꯅ ꯄꯨꯜꯂꯨꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯃꯨꯛꯀꯁꯨ ꯂꯥꯞꯅꯈ꯭ꯔꯦ꯫ ꯁꯤꯒꯤ ꯃꯇꯨꯡ ꯁꯤꯌꯣꯡꯍꯤ ꯕꯦꯜꯖꯤꯌꯝ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯍ꯭ꯋꯥꯡ ꯃꯩꯊꯪꯗ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯐꯪꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯍ꯭ꯋꯥꯡꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯁꯥꯟꯅꯍꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯁꯤꯌꯣꯡꯍꯤ ꯕꯦꯜꯖꯤꯌꯝꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯄꯅꯣ? ꯍ꯭ꯋꯥꯡꯅ ꯁꯤꯌꯣꯡꯍꯤꯗ ꯍꯪꯂꯤ꯫ ꯁꯤꯌꯣꯡꯍꯤꯅꯁꯨ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯣꯡꯍꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯕꯗ ꯍ꯭ꯋꯥꯡꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯌꯥꯝꯅ ꯍꯩꯅꯗꯅ ꯎꯔꯤꯁꯤꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯕꯣ? ꯍꯣꯏ, ꯍꯣꯡꯒꯗꯧꯔꯦ꯫ ꯅꯪꯅ ꯀꯣꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯇꯥꯔꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯝꯂꯤꯕꯅꯤ꯫ ꯍ꯭ꯋꯥꯡꯅꯁꯨ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ, ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ, ꯌꯨꯝ ꯐꯖꯅ ꯄꯥꯜꯂꯨ, ꯑꯉꯥꯡ ꯃꯁꯛ ꯐꯖꯕ ꯄꯣꯛꯄ ꯑꯣꯏꯌꯨ, ꯑꯗꯨꯒ ꯑꯩ ꯕꯥꯔꯇꯣꯟ ꯇꯧꯔꯛꯄꯗꯤ ꯀꯥꯎꯅꯨꯀꯣ꯫ ꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯁꯤꯌꯣꯡꯍꯤꯅ ꯍ꯭ꯋꯥꯡꯗ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯗ ꯊꯥꯔꯛꯂꯦ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯨꯚꯤꯒꯤ ꯍꯧꯔꯛꯄꯗ ꯎꯈꯤꯕ ꯑꯗꯣ꯫ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯔꯗ ꯑꯁꯤ ꯎꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯍ꯭ꯋꯥꯡ ꯌꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯛꯆꯜꯂꯝꯃꯤ꯫ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯉꯥꯎꯔꯗꯨꯅ ꯃꯁꯥꯅ ꯃꯍꯥꯛꯄꯨ ꯀꯔꯤꯅꯦꯅ ꯈꯟꯕꯒꯦ? ꯑꯩꯉꯣꯟꯗꯕꯨ ꯕꯥꯇꯣꯟ ꯇꯧꯁꯜꯂꯛꯄ ꯉꯝꯕ? ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯝꯒꯅꯤ, ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯁꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯁꯨꯝꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯈꯥꯡꯅꯕꯒꯤꯗꯃꯛ ꯌꯨ ꯌꯥꯝꯅ ꯊꯛꯈꯤꯕ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯃꯤ꯫ ꯇꯥꯅꯤꯡꯂꯛꯇ꯭ꯔꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯞꯀꯦꯒꯅ ꯐꯖꯅ ꯀꯞꯄꯨ, ꯀꯞꯄꯣꯏꯒꯅ ꯇꯨꯃꯤꯟꯅ ꯇꯨꯝꯈ꯭ꯔꯣ꯫ ꯑꯗꯨꯕꯨ ꯍ꯭ꯋꯥꯡꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯨꯍꯣꯡꯕ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏꯁꯤ꯫ ꯁꯤꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯃꯗ ꯕꯣꯠ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯁꯤꯡ ꯏꯌꯥꯏꯗ ꯈꯣꯏ ꯆꯨꯞꯄꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯚ ꯂꯥꯏꯟ ꯑꯃꯗꯤ ꯕ꯭ꯔꯦꯛꯑꯞ ꯇꯧꯈ꯭ꯔꯤꯕꯁꯤꯡꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯤ꯫ ꯃꯥꯟꯅꯕ ꯑꯇꯩꯗꯤ ꯌꯨ ꯊꯛꯆꯜꯂꯒ ꯇꯨꯝꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍ꯭ꯋꯥꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯤꯌꯔ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯊꯛꯂꯝꯕ ꯕꯤꯌꯔ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯑꯅꯧꯕ ꯕꯤꯌꯔ ꯀꯧꯇꯥ ꯊꯤꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯤꯌꯣꯡꯍꯤꯅ ꯌꯦꯛꯈꯤꯕ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯁꯤ ꯎꯔꯒ ꯍ꯭ꯋꯥꯡ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯌꯦꯡꯗꯨꯅ ꯈꯜꯂꯤ, ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯌꯥ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯆꯥꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯂꯨꯍꯣꯡꯕ ꯆꯠꯅꯕꯒꯤꯗꯃꯛ ꯇꯨꯝꯕ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯨꯍꯣꯡꯕꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯨꯍꯣꯡꯐꯝꯗ ꯂꯥꯛꯂꯦ꯫ ꯁꯤꯌꯣꯡꯍꯤꯁꯨ ꯀꯩꯅꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯍ꯭ꯋꯥꯡ ꯂꯣꯟꯅ ꯁꯤꯌꯣꯡꯍꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯈꯥꯔꯣꯝꯗꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯤꯌꯣꯡꯍꯤꯒꯤ ꯀꯥꯗ ꯀꯅꯥꯃꯠꯇ ꯆꯪꯍꯟꯗꯦ, ꯑꯔꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯁꯤꯌꯣꯡꯍꯤꯗꯤ ꯍ꯭ꯋꯥꯡꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯑꯁꯤ ꯌꯥꯝꯅ ꯊꯥꯖꯔꯝꯗꯦ꯫ ꯍ꯭ꯋꯥꯡꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯔꯤ꯫ ꯍ꯭ꯋꯥꯡꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅꯗꯤ ꯍꯔꯥꯎꯖꯩ, ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯇꯨꯡꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯕ ꯍꯩꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯌꯧꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯔꯝꯒꯤꯗꯃꯛ ꯑꯩꯅ ꯀꯣꯂꯦꯖ ꯇꯝꯈꯤꯕꯅꯤ, ꯃꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯀꯌꯥ ꯊꯦꯡꯅꯈꯤꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯃꯛꯁꯨ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯩꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯑꯁꯦꯡꯕꯅꯤ, ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯜꯍꯜꯂꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯍꯤꯡꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯇꯨꯡꯒꯤ ꯑꯁꯥ ꯀꯌꯥ ꯎꯍꯟꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯅꯪꯕꯨ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯁꯤꯌꯣꯡꯍꯤꯅꯁꯨ ꯍ꯭ꯋꯥꯡ, ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃꯃꯥꯡꯉꯩꯗꯒꯤ ꯀꯌꯥ ꯂꯩꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯏꯇꯣꯝꯇ ꯉꯥꯏꯔꯛꯂꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯗꯒꯤ ꯅꯥꯊꯩꯔꯛꯂꯕ, ꯑꯁꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯨꯔꯗꯧꯔꯕ ꯑꯩꯒꯤꯗꯃꯛ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ, ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯗꯨꯅ ꯅꯪꯅꯅꯤ ꯑꯩꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨꯗ ꯄꯨꯕꯤꯈꯤꯕ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯍ꯭ꯋꯥꯡ ꯍꯥꯏꯗꯨꯅ ꯁꯤꯌꯣꯡꯍꯤ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯀꯨꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯅꯔꯨꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯊꯥꯒꯠꯆꯕ ꯑꯣꯏꯅ ꯃꯈꯨꯠ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯗꯒꯤ ꯁꯤꯌꯣꯡꯍꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯤ꯫ ꯍ꯭ꯋꯥꯡꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯐꯖꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯨꯚꯤ ꯑꯁꯤꯗ ꯍ꯭ꯋꯥꯡ ꯑꯃꯁꯨꯡ ꯁꯤꯌꯣꯡꯍꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯔꯕꯁꯨ ꯃꯇꯝ ꯆꯥꯗꯕ ꯑꯃꯗꯤ ꯍ꯭ꯋꯥꯡꯒꯤ ꯐꯖꯗꯕ ꯋꯥꯍꯩ ꯈꯔꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯅꯍꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯖꯕꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫